Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Manipuri matam kuina COVID-19 na naba miyo amata thengnedurba tungda hozilena asin naba miyo ama thengnere Bihar hojik tholiba hingsagi fivam lakshinaba Griha Mantri Amit Shah ga Rajyapal Rajendra Vishwanath ka unakre Varat na ngakshal gi khuzukulai sing mapan laiba singda lupa koti lising taratruk rom yonba ngamkhibada Pradhan Mantri na nungaiba phungdorakle amashung Varat ki hanagi cricketer Salim Aziz Durrani ngasi Jamnagar da lekhidre Manipuri matam kuina COVID-19 na naba miyo amata thengnatraba tungda hojik leina asna naba miyo ama thengnere leina asti ki ngakthoknaba chana kanglong singhak na chatnaba rajya gi haksal bibag na miyamda appeal tawrakli chana kanglong sing adugi manungda khutsa toin hamba mai mit toina paidaba miyam tinba mafamda loktin sichandaba doctor gi wata da na hidak langtak sinadaba miyam tinba mafamda marks upiba lokhuba amati hakti khanba matamda rumal sinnaba amasung mi amaga gi marakta fit taruk ki arapa thambana chingba yauri Mahiru shingi yengduna matang khara lebduraba cinema isai amadilina utpe hayengdagi yaragani haina film forum manipur na khangal lakli karigumba tharum sing asi pangthoklabadi numidang pung 12 fawbagi manungda loshingadabani amadi pangthok tringai mangoinana marinenaba district authority dagi ayaba lawgadabani Regional Institute of Medical Sciences RIMS Imphal gi multitasking staff MTS longnabagi ayiba changeng ngasi pangthokani toramba adu matang kaktuna yaithokle Institute asigi Deputy Director Administration thokpa cherol amana hai makha taba hukum ama thokti fawa parikha asi pangthokhiroi parikha gi matam nongna lepkani Pradhan Mantri Narendra Modi na tha khuding gi aroiba nomaijing nimita Akasvani gi thongda sandokpa mahagi pun gi wa man ki ba thoram tha asigi aroiba nomaijing nimita tangkak chama suragani program asi inkumzali singani taramari gi October 3 gi Vijayadashmi nimita hogdokhibani hauzik phawada edition mafudra mapan sandokre chama subu edition asiga mari lenena Akasvani na maru oina man ki ba na Bharat pu awonba purakna ba honabada piriba itil gi matangda akhanna ba thoram paring ama sandokli Akasvani na hai Pradhan Mantri gi man ki baat asina khadi Indian toy industry haksel gi startup ayus amasung space ki lamda chawna itil piri Kendra da Pradhan Mantri Narendra Modi na luchingwa sarkar lakpa degi leba hasigi yaifana ba tharang kya lakhutuna lakli inkum zali singani kuntaret ki October kuma panda sandokhi ba man ki baat tharumda Pradhan Mantri na phongdokhi ba wafum khara महात्मा गांधी लोकमान्य तिलक स्वामी विवेकानंद हमारे पूर्व राष्ट्रपति अब्दुल कलाम जी अगर उनकी बातों में देखोगे तो एक बात आती है कि जब उन्होंने भारत भ्रमण किया तब उनको भारत को देखने समझने में और उसके लिए जीने मरने के लिए एक नई प्रेरणा मिली ये सभी महापुरुष भारत का व्यापक भ्रमण किया अपने कार्य के प्रारंभ में उन्होंने भारत को जानने समझने का प्रयास किया भारत को अपने आप में जीने की कोशिश की क्या हम हमारे देश के भिन्न भिन्न राज्यों को भिन्न भिन्न समाजों को समूहों को उनके रीति रिवाजों को उनकी परंपरा को उनके पहरवेश को उनके खान पान को उनकी मान्यताओं को एक विद्यार्थी के रूप में सीखने का समझने का जीने का प्रयास कर सकते हैं Tabiriba Pawasi Akasvani Imphal dagini BJP ki mukok thongba luchingba amasung Griha Mantri Amit Shah na Bihar gi Rajyapal Rajendra Vishwanath Earlier unaduna Rajya da thoklibi hingsa gi matang da khanakre Rajya da Central Armed Police Force Company ahum thajinaba Kendra Sarkar na warep laure mara asida ngasi nungtil nawada jila gi Hiswa da pangthopa miyangi mifam amada Griha Mantri Amit Shah wa ngangani magna Patna da ngarang hek thungbaga tongan tungamba rasti dol kya gi luching kya ga lakliba Lok Sabha mikhal gi matang da mifam pangthokhi Senba chehili singani kunithoy kulumdoi da Bharat na ngaksel gi khuzukalai mapan laibak singda lupa koti lising taratur rom yonba ngamkibada Pradhan Mantri Narendra Modi na nungaiba phungdorakli Twitter da thakalakpa warol amada Pradhan Mantri hai masimak Bharat na matam kuinedagi mangjarakpa Make in India campaign mamphongnarakpani hauzi wari na mapan laibak marfugum mangada ngaksel gi oiba khuzukalai sing thadukli makhata na lamasde hena chakhot hananaba sarkar na angamba thakta honakigani Twitter da thakalakpa warol amada ngaksal Mantri Rajnath Singh hai Pradhan Mantri Narendra Modi gi liching makhada lebasina hujik fawada ngaksal gi khuzuklai puthokpa gi lamda mangchal thaba ngamle masimak leba asigi chokchok chaningai ni hujik fawada leba asigi tongan ba firm chamana khuzuklai sing lepna puthokli
नुमी हुमनी चथकदबा भारत की G20 प्रेसिडेंसी के मखादा एनर्जी ट्रांजिशन वर्किंग ग्रुप की अनिशुब मिफम हौजी गुजरात के गांधीनगर द चथरी मसिदा G20 के लेबाक सिंह बार्टन टोबा लेबाक सिंह अमसुंग मालेम की थाक्ट लेबर ऑर्गेनाइजेशन के आगे म्यूट चाम हेनबन सरुक यारी मिफम मसिदा केंद्र की आयुषी राज्य मंत्री डॉक्टर महेंद्र भाई Manspara Hogdoki, Hogdopuki Toromda Wangang Dr. Mahendra Vine Hai, Clean Energy Amasung Sustainable Growth Lehenaba Honabada Ekoi Puna Taudang Lobugi Tangai Fedable Lay. Ningsing Bay Energy Transition Working Group ETWG gi ahan be mifam mamang tada Bangalore da pangtokibani mepamasida mapungena technology energy security yauna hiram tarukta khanane nakhi Tripura da ahan oina heng pangtokadaba G20 ki mifam gi mapung phana sem sabal loire masigidama rajya sigi maru eba mapam sing mapung phana leitingle Clean Energy for Greener Future haibi hiramda numinini pangtokadaba G20 ki science mifam asi Hapania International Playground da pangtokani Mifam manungda exhibition utpa amasung investors singi mifam su pangtokani tungda Uzenta Palesta Light amasung sound so pangtokani Mifam gi aroiba numita Oxygen Park da yoga gi session amasu pangtokani mifam asida saruk yagadoriba delegates na park asida ujara sing su thagani Varaki hanagi cricketer Salim Aziz Durani ngasi Jamnagar da lekidre mahak masagi chahi marfugani pan sukre mahak matam kuina naramlab matungda lekidabani mahak na hinglingai matam da Varaki team da yaudna stage match kumapan sanaki mahak na punna ran lisingama chani sumna ani lauki mahak na lekidabada Pradhan Mantri Narendra Modi yauna luchingba kayana awaba phongdorakli Pradhan Mantri na Central Bureau of Investigation CBI gi Diamond Jubilee Celebration haying New Delhi da hodokani thorum achida Pradhan Mantri na CBI gi Best Investigating Officer amadi mathau nitina tawba officers sing da President's Police Medal pigani thorum asigi manung chana Pradhan Mantri Narendra Modi na Shillong Pune amasung Nagpur da nauna saba CBI gi office complex sing su sangagani thorum asigi marilena postal stamp amasung commemorative coins su hodokani Kendra ki Information amasung Broadcasting Mantri Anurag Thakur na ngasi Lokmat Media Group na Nagpur da sinba National Media gi mifam da saruk yagani Bharate leiba media sing punshin bangam na leiba haiba hiram asigi matangda mantri na wa ngangani thorom asigi saruk amu oina mantri na Loknath Khabarna yumpham oiba painting amasu hokdokani mifam asi Lokmat Media Group ki founder editor lekhidraba Jawaharlal ji gi dardar gi chama suba mapok kumunga mari lene na pangtokpani mifam asi leiba asigi tongan ba media housing gi editor sing laktuna makhogi wakalon sing phongdokani aroibada maruiba pau amuk hana Manipur da matam kuina COVID-19 na naba mi emata tengnadur batungda hojik lena asin naba mi emat tengnere Bihar da hojik tokle hingsa gi fibam laksinaba Griha Mantri Amit Shah na Rajyapal Rajendra Viswanath ka unakre Varana ngaksal gi khuzuk lasing mapaleba sing da lupa ko ti lising teratur rom yon bangam ki bada Pradhan Mantri Narendra Modi na nungai ba phongdorakli amashung Varaki hanigi cricketer Salim Aziz Durani ngasi Jamnagar da lekhidre Paulizeri